ꯃꯈꯥ ꯇꯥꯕ ꯀꯣꯜ ꯑꯃꯇꯪꯒ ꯂꯧꯈꯠꯆꯒꯦ. ꯍꯜꯂꯣ. ꯍꯜꯂꯣ. ꯒꯨꯗ ꯃꯣꯔꯅꯤꯡ. ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ. ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩꯍꯥꯛ ꯀꯩꯔꯛꯇꯒꯤ ꯊꯣꯉꯥꯝꯅꯕꯗꯤ ꯇꯧꯖꯩ ꯃꯦꯗꯥꯝ. ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯥꯔ ꯑꯃꯗꯤ ꯃꯦꯗꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯁꯥꯔ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃꯇꯪ ꯂꯧꯈꯠꯆꯔꯒ ꯁꯦꯅꯥꯄꯇꯤꯗꯒꯤꯅ ꯏꯝꯐꯥꯜ ꯐꯥꯎꯒꯤꯗ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯒꯥꯔꯤ 5-6 ꯏꯝꯐꯥꯜ ꯇꯝꯅ ꯆꯠꯈꯤꯕꯗ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯦꯔꯤꯌꯥꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯒꯤ ꯐꯨꯕ ꯆꯩꯕ ꯇꯧꯔꯒ ꯄꯩꯁꯥ ꯃꯨꯜꯍꯧꯕꯗ ꯅꯠꯇꯅ ꯌꯥꯝ ꯊꯤꯅ ꯐꯨꯔꯒ ꯊꯥꯗꯣꯛꯔꯛꯈꯤꯕꯒꯤ ꯋꯥꯐꯝꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯇ꯭ꯔꯛ ꯑꯣꯅꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯋꯥ ꯉꯥꯡꯂꯣꯏ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯥ 10 ꯆꯪꯁꯤꯜꯂꯕꯁꯤꯗ ꯀꯥꯡꯄꯣꯛꯄꯤ ꯏꯝꯐꯥꯜ ꯃꯇꯦꯛꯁꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯄ ꯉꯝꯗꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯁꯔꯀꯥꯔꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯀꯠꯆꯕ ꯋꯥꯐꯝ ꯑꯃ ꯁꯔꯀꯥꯔꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯋꯥꯐꯝ ꯑꯃꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯅ ꯃꯣꯏꯅ ꯑꯣꯚꯔ ꯄꯋꯥꯔ ꯇꯧꯔꯒ ꯁꯦꯅꯥꯄꯇꯤꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯌꯥꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯗꯨ ꯊꯝꯕꯤꯈꯤꯕ ꯃꯦꯗꯥꯝ. ꯍꯥꯏꯕꯤꯌꯨ. ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯑꯀꯣꯟꯕꯗ ꯑꯩꯈꯣꯏ ꯁꯥꯗꯒꯤ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯂꯩꯄꯥꯛ ꯑꯃ ꯁꯦꯝꯕꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯁꯔꯀꯥꯔꯅ ꯃꯇꯤꯡ ꯂꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯥꯛꯇꯨ ꯆꯂꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯔꯣꯔꯄꯇꯤ ꯀꯥꯡꯕꯨꯒꯤ ꯈꯨꯠ ꯈꯔꯅ ꯁꯔꯀꯥꯔꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯜꯂꯒ ꯑꯗꯨꯗ ꯂꯩꯄꯥꯛ ꯁꯥꯁꯣꯟ ꯇꯧꯔꯛꯄ ꯑꯗꯨꯒ ꯑꯅꯤꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯗꯒꯤ ꯈꯤꯇꯪ ꯋꯥꯍꯩ ꯈꯤꯇꯪ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯦꯗꯥꯝ. ꯍꯣꯏ. ꯇꯦꯂꯤꯐꯣꯟ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯔꯦꯗꯤꯑꯣꯗꯒꯤ ꯑꯣꯏꯅ ꯇꯥꯕꯤꯁꯦ. ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯣꯂꯔꯅ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯑꯁꯨꯝꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤ ꯐꯨꯕ ꯆꯩꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗꯒꯤ ꯑꯌꯥꯝꯕ ꯁꯦꯜ ꯃꯨꯟꯕ ꯐꯨꯕ ꯆꯩꯕ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯍꯥꯠꯄꯤꯕꯒꯤ ꯄꯥꯎ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯇꯥꯈ꯭ꯔꯕꯅꯤ. ꯃꯁꯤ ꯑꯅꯧꯕ ꯄꯥꯎ ꯑꯃꯈꯛꯇꯤ ꯅꯠꯇꯦ. ꯃꯃꯥꯡꯗꯒꯤ ꯃꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯊꯤꯉꯝꯗꯒꯩꯁꯨ ꯇꯥꯈ꯭ꯔꯦ. ꯃꯁꯤꯡ ꯊꯤꯉꯝꯗꯒꯩꯁꯨ ꯃꯌꯥꯝꯅ ꯇꯥꯕꯤꯔꯝꯃꯅꯤꯅ ꯈꯟꯖꯩ. ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯆꯠꯁꯤ ꯑꯗꯨꯒ ꯀꯣꯂꯔꯅ ꯄꯨꯈꯠꯄꯤꯔꯝꯃꯤꯕ ꯋꯥꯐꯝꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ? ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯥꯏꯋꯦꯒꯤ ꯃꯇꯥꯡꯁꯤ ꯑꯗꯨꯝ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇ꯭ꯔꯦꯀꯣ. ꯃꯇꯝ ꯁꯥꯡꯅꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯪꯒ꯭ꯔꯦꯁ AITUC ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯌꯥꯝ ꯐꯣꯡꯐꯣꯡ ꯁꯥꯅ ꯀꯩꯅꯣꯗ ꯊꯣꯛꯏ. ꯃꯣꯏꯁꯤ ꯀꯩꯅꯣ ꯑꯃ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯌꯨꯅꯤꯌꯟ ꯑꯃ ꯀꯣꯟꯅꯦꯟ ꯑꯆꯧꯕ ꯑꯃ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯋꯦ. ITUC ꯌꯥꯎꯋꯦ. ꯑꯗꯨꯅ ꯃꯣꯏꯅ ꯃꯔꯨꯑꯣꯏꯕ ꯀꯟꯁꯔꯟ ꯑꯃ ꯑꯣꯏꯅ ꯂꯝꯕꯦꯟꯁꯤ ꯆꯠꯄꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯣꯠꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯗꯨꯝ ꯄꯨꯊꯣꯛꯇꯅ ꯂꯥꯛꯏ. ꯑꯗꯨꯒ ꯗꯤꯃꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯁꯦꯝꯅꯕꯒꯤ ꯗꯤꯃꯥꯟꯁꯤ ꯌꯥꯝ ꯁꯥꯡꯉꯕ ꯗꯤꯃꯥꯟ ꯑꯃꯅꯤ. ꯂꯩꯉꯥꯛꯁꯤꯅ ꯇꯧꯕ ꯌꯥꯗꯕꯅꯤ. ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ IRB ꯀꯩꯅꯣ ꯀꯝꯄꯅꯤ 2 ꯐꯥꯎꯕ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁꯁꯦ ꯁꯤꯖꯤꯟꯅꯅꯤ ꯀꯥꯏꯅ ꯇꯧꯗꯅ ꯂꯧꯕꯒꯤ ꯄꯣꯠ ꯂꯩꯈ꯭ꯔꯕꯅꯤ. ꯑꯗꯨꯐꯥꯎꯕ ꯍꯥꯏꯗꯣꯛꯎ ꯌꯥꯗꯗꯅ ꯀꯨꯏꯅ ꯅꯝꯖꯟꯗꯅ ꯂꯩꯕ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ. ꯁꯤꯒꯤ ꯋꯥꯔꯤ ꯄꯔꯤꯡ ꯑꯃ ꯂꯩꯔꯦꯀꯣ. ꯑꯗꯣ ꯍꯥꯏꯋꯦꯁꯤ ꯅꯤꯡꯇꯝꯅ ꯉꯥꯛꯑꯒ ꯂꯩꯕ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯉꯥꯛꯑꯒ ꯆꯠꯄꯗꯨ ꯅꯠꯇꯦꯀோ. ꯇꯧꯕꯕꯨꯗꯤ ꯁꯔꯀꯥꯔꯅ ꯒꯥꯔꯤ ꯉꯥꯛꯑꯒ ꯆꯠꯄꯒꯤ ꯄꯣꯠ ꯑꯃꯗꯤ ꯇꯧꯋꯦ. ꯑꯩꯈꯣꯏꯒꯤ ꯁꯤꯕꯥꯏ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯟꯕꯣꯏ ꯁꯦꯝꯃꯒ ꯆꯠꯄꯒꯤ ꯄꯣꯠ ꯑꯃꯗꯤ ꯇꯧꯋꯦꯀꯣ. ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯅ ꯒꯥꯔꯤ ꯉꯥꯛꯄꯗꯨ ꯅꯠꯇꯦ, ꯂꯝꯕꯤꯗꯨ ꯉꯥꯛꯑꯣ ꯍꯥꯏꯕꯅꯤ. ꯂꯝꯕꯤꯗꯨ ꯉꯥꯛꯑꯒ ꯒꯥꯔꯤꯁꯤꯡꯗꯣ ꯅꯤꯡꯇꯝꯅ ꯆꯠꯍꯜꯂꯨ ꯍꯥꯏꯕꯅꯤ. ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯍꯥꯏꯋꯦꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯗ ꯂꯩꯕꯅꯤꯅ ꯁꯦꯟꯇꯔꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯗꯅꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯕ ꯂꯩꯔꯦ. ꯃꯗꯨ ꯇꯧꯗꯦ. ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯀꯣꯂꯔꯅ ꯑꯀꯣꯟꯕꯗ ꯈꯤꯇꯪ ꯍꯪꯕꯤꯔꯛꯑꯝꯕ ꯀꯩꯅꯣꯗꯨꯒ ꯃꯔꯤ ꯍꯥꯏꯐꯦꯠ ꯂꯩꯅꯤꯡꯉꯦ. ꯉꯁꯥꯏꯒꯤ ꯀꯔꯕꯥꯔ ꯑꯆꯧꯕ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯂꯝꯕꯦꯟꯁꯤ ꯄꯨꯜꯂꯒꯅ ꯁꯦꯟꯗꯣꯡꯁꯤ ꯇꯥꯟꯕ ꯅꯨꯡꯉꯥꯏ. ꯉꯁꯥꯏꯒꯤ ꯂꯝꯕꯤꯁꯤꯗ ꯂꯧꯍꯧꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝ ꯒꯥꯔꯤꯗꯒꯤ ꯂꯧꯕ ꯀꯩꯅꯣꯗꯒꯤ ꯂꯧꯕ ꯃꯌꯥꯝꯁꯤ ꯍꯣꯏ ꯃꯔꯛ ꯃꯔꯛꯇ ꯗ꯭ꯔꯥꯏꯚꯔ ꯄꯨꯔꯛꯄꯗꯨꯕꯨꯗꯤ ꯗ꯭ꯔꯥꯏꯚꯔ ꯁꯣꯛꯄꯒꯤ ꯄꯣꯠ ꯈꯔ ꯂꯩꯔꯦꯀꯣ. ꯑꯗꯨ ꯅꯠꯇꯕꯗ ꯉꯁꯥꯏꯒꯤ ꯂꯧꯍꯧꯔꯤꯕ ꯇꯦꯛꯁ ꯃꯌꯥꯝꯗꯨꯗꯤ ꯀꯩꯅꯣ ꯀꯝꯄꯅꯤꯗꯨꯁꯨ ꯃꯥꯡꯗꯦ, ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯒꯥꯔꯤꯒꯤ ꯃꯄꯨꯗꯁꯨ ꯃꯥꯡꯗꯦ, ꯀꯅꯥꯝꯇ ꯃꯥꯡꯗꯦ. ꯀꯅꯥꯗ ꯃꯥꯡꯉꯤ? ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯗ ꯃꯥꯡꯉꯤ, ꯄꯣꯠꯇꯨ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯗ ꯃꯥꯡꯉꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯈꯣꯝꯒꯠꯄꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯃꯟꯗꯣ.
ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯤꯕꯒꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯀꯟꯖꯨꯃꯔ ꯑꯩꯈꯣꯏꯅ ꯄꯤꯕꯒꯨꯝꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯂꯝꯕꯤꯗ ꯁꯤ ꯇꯧꯍꯧꯔꯦ ꯑꯗꯨ ꯇꯧꯍꯧꯔꯦꯅ ꯍꯥꯏꯕꯁꯤꯅ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯗꯤ ꯂꯨꯄꯥ ꯑꯃ ꯇꯣꯡꯕ ꯌꯥꯕꯗꯣ ꯑꯅꯤ ꯇꯣꯡꯉꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯆꯤꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯁꯤꯅ ꯆꯥꯎꯅ ꯀꯔꯕꯥꯔꯁꯤ ꯇꯧꯔꯀꯥꯟꯗꯗꯤ ꯂꯥꯛꯀꯤ ꯀ꯭ꯔꯣꯔꯒꯤ ꯊꯕꯛ ꯇꯧꯔꯀꯥꯟꯗꯗꯤ ꯀ꯭ꯔꯣꯔ ꯑꯃ ꯇꯣꯡꯒꯗꯕꯗꯤ ꯀ꯭ꯔꯣꯔ ꯑꯅꯤ ꯇꯣꯡꯉꯛꯀꯗꯣꯏꯅꯤ ꯀ꯭ꯔꯣꯔ ꯑꯍꯨꯝ ꯇꯣꯡꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡꯁꯤ ꯂꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯑꯗꯣ ꯃꯤꯑꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯈ ꯀꯨꯟꯊ꯭ꯔꯥꯒꯤ ꯀꯟꯖꯨꯃꯔ ꯑꯥꯏꯇꯦꯝꯁꯤꯡ ꯃꯁꯤꯡ ꯂꯩꯇꯅ ꯅꯣꯡꯃꯒꯤ ꯍꯣꯟꯖꯜꯂꯛꯏꯕꯁꯤꯗ ꯅꯣꯡꯃꯗ ꯁꯦꯟꯗꯣꯡꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥ ꯑꯆꯧꯕꯁꯤꯡꯁꯤꯒꯤꯗꯤ ꯃꯆꯥ ꯅꯠꯇꯕꯀꯣ ꯑꯆꯧꯕꯁꯤꯡꯁꯤꯒꯤꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯣꯏꯅꯕ ꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯂꯥꯂꯣꯡꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯄꯥꯏꯔꯤꯕ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯈꯪꯅ ꯅꯠꯇ꯭ꯔꯒ ꯈꯪꯗꯅ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯃꯁꯥꯁꯦ ꯈꯪꯗ꯭ꯔꯒꯁꯨ ꯂꯥꯡꯕꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯄꯨꯔꯒ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯌꯥꯎꯁꯟꯕ ꯌꯥꯎꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯔꯤꯅꯤ ꯃꯔꯛ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯀꯔꯕꯥꯔ ꯇꯧꯕ ꯅꯍꯥ ꯑꯃꯈꯛ ꯔꯦꯡꯒꯥꯔꯤꯗ ꯁꯨꯝ ꯊꯨꯡꯃꯤꯟꯅꯩ ꯃꯥꯁꯤ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯇꯧꯕ ꯐꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟꯕꯨ ꯇꯥꯗꯦ ꯃꯥꯅ ꯁꯨꯝ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯤ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯤꯅꯣ ꯍꯪꯕ ꯑꯗ ꯃꯥꯔꯖꯤꯟ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏ ꯃꯥꯅꯀꯣ ꯑꯗꯣ ꯃꯥꯔꯖꯤꯟ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯣꯟꯗ ꯑꯃ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯤꯆꯝꯅ ꯈꯪꯕ ꯌꯥꯕ ꯀꯩꯅꯣꯗ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯗ ꯃꯥꯔꯖꯤꯟ ꯋꯥꯡꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯄꯩꯁꯥꯁꯤ ꯌꯥꯝ ꯋꯥꯡꯅ ꯁꯦꯟꯗꯣꯡ ꯌꯥꯝ ꯆꯥꯎꯅ ꯂꯧꯔꯒ ꯌꯣꯟꯕ ꯌꯥꯏ ꯍꯥꯏꯕ ꯂꯨꯄꯥ 100 ꯄꯤꯕ ꯐꯤꯁꯤ 300ꯗ ꯌꯣꯟꯕꯗ ꯀꯩꯁꯨ ꯍꯥꯏꯗꯕ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯕꯀꯣ 500ꯗ ꯌꯣꯟꯕꯗ ꯀꯩꯁꯨ ꯍꯥꯏꯗꯕ ꯑꯗꯨꯝ ꯌꯣꯟꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯊꯣꯛꯏꯕ ꯏꯚꯦꯟꯁꯦ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯑꯣꯏꯔꯒꯁꯨ ꯃꯁꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯈꯔꯗꯗꯤ ꯈꯨꯖꯣꯛ ꯈꯔꯗꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯃꯣꯏ ꯈꯨꯖꯣꯛ ꯈꯔꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯒꯤ ꯃꯑꯣꯡꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯀꯣꯂꯔꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯈꯪꯅꯤꯡꯅ ꯃꯤꯌꯥꯝ ꯈꯪꯃꯤꯟꯅꯅꯕ ꯁꯨꯝ ꯍꯪꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯂꯦꯖꯤꯁꯂꯦꯁꯟꯗ ꯑꯗꯒꯤ ꯂꯩꯉꯥꯛꯀꯤ ꯀꯩꯅꯣꯗ ꯂꯣꯁ ꯂꯣꯅ ꯃꯁꯤ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯉꯥꯛꯀꯗꯕꯅꯤ ꯃꯁꯤ ꯈꯟꯅ ꯃꯤꯌꯥꯝꯗ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯒꯗꯧꯕꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯤꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏꯅ ꯀꯟꯖꯨꯃꯔ ꯑꯥꯏꯇꯦꯝꯁꯤ ꯆꯨꯝꯅ ꯐꯤꯒꯨꯝꯕ ꯆꯦꯡ ꯆꯥꯛ ꯑꯗꯨ ꯑꯗꯥ ꯈꯔ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯌꯥꯝ ꯍꯦꯟꯅ ꯁꯦꯟꯗꯣꯡꯁꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯦꯇꯤꯔꯤꯌꯜꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯨꯁꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯁꯤꯃꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯨꯅꯕ ꯇꯥꯏꯜꯁ ꯇꯤꯟ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯖꯨꯃꯔ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯌꯣꯠꯀꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯗꯒꯤ ꯂꯛꯖꯔꯤ ꯑꯥꯏꯇꯦꯝ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝ ꯀꯣ ꯁꯤ ꯃꯌꯥꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯦꯟꯗꯣꯡꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯧꯕ ꯉꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕ ꯁꯤ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯅ ꯑꯦꯕ꯭ꯔꯤ ꯑꯥꯏꯇꯦꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯈꯔꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯪꯗ ꯌꯥꯗꯕ ꯂꯣꯏꯅꯅ ꯂꯛꯖꯔꯤ ꯑꯥꯏꯇꯦꯝꯁ ꯃꯌꯥꯝ ꯑꯗꯒꯤ ꯀꯣꯁꯃꯦꯇꯤꯛꯁ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯌꯥꯝ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏꯗꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯈꯤꯖꯤꯛ ꯈꯤꯖꯤꯛ ꯃꯥꯡꯈꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯁꯤ ꯐꯖꯅ ꯆꯦꯛ ꯇꯧꯕ ꯉꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯥꯐꯕ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃ ꯑꯩꯈꯣꯏꯒꯤꯁꯨ ꯁꯦꯝꯒꯠꯄ ꯌꯥꯔꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯆꯔꯤ